ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯐꯥꯏꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯟꯊꯣꯏꯕ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯂꯤ, "ꯀꯔꯤ ꯂꯩꯔꯦ ꯇꯥꯃꯣ?" ꯄꯤꯌꯣꯟꯗꯨꯅ, "ꯁꯥꯔ, ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯅꯤ ꯁꯥꯔ." "ꯌꯥꯔꯦ, ꯊꯝꯕꯤꯔꯝꯃꯣ." ꯄꯤꯌꯣꯟ ꯑꯗꯨ ꯇꯦꯕꯜꯗ ꯐꯥꯏꯜ ꯑꯗꯨ ꯊꯅꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕ ꯈꯨꯗꯥꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯂꯤ, ꯑꯗꯨꯒ ꯕꯦꯜꯗꯨ ꯈꯤꯡꯂꯤ꯫ ꯆꯧꯀꯤꯗꯥꯔ ꯅꯟꯗ ꯆꯪꯂꯛꯂꯗꯨꯅ ꯍꯪꯂꯔꯤ, "ꯁꯥꯔ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯇꯥꯃꯣ ꯑꯕꯤꯗ ꯍꯥꯏꯕꯤꯌꯨ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦꯅ." ꯑꯕꯤ ꯆꯤꯡꯃꯤ ꯃꯆꯥꯅꯤ, ꯂꯟꯊꯣꯏꯕꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯂꯟꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯃꯌꯨꯝ ꯂꯥꯞꯄꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯕꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯕꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯅꯁꯨ ꯆꯥꯜꯂꯤ꯫ ꯂꯟꯊꯣꯏꯕꯗꯒꯤ ꯆꯍꯤ 2ꯃꯨꯛꯇꯅꯤ ꯃꯍꯥꯛꯅ ꯍꯟꯕ꯫ ꯅꯟꯗꯅ, "ꯁꯥꯔ, ꯉꯁꯤꯗꯤ ꯈꯔ ꯉꯟꯕ꯭ꯔꯥ ꯌꯨꯝ ꯍꯟꯕꯁꯦ?" "ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯍꯩꯅꯤꯡꯗ꯭ꯔꯦ." "ꯐꯅꯤ ꯁꯥꯔ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕꯁꯨ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯊꯣꯔꯛꯂꯤ꯫ ꯁꯣꯝꯗ ꯂꯟꯊꯣꯏꯕꯒꯤ ꯌꯨꯝꯗ ꯔꯥꯙꯦ ꯑꯃꯗꯤ ꯀꯨꯃꯥꯔ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤꯗ ꯐꯤꯜꯝ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯁꯨꯖꯥꯇꯥ ꯑꯃꯗꯤ ꯕꯤꯅꯤꯇꯥꯅ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯀꯛꯄꯒꯤ ꯐꯩ ꯐꯠꯇꯦ, ꯁꯤ ꯐꯖꯩ, ꯁꯤ ꯐꯖꯗꯦ, ꯆꯥꯅꯩ ꯆꯥꯅꯗꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯟꯊꯣꯏꯕꯗꯨ ꯆꯪꯂꯛꯂꯤ꯫ ꯀꯨꯃꯥꯔ ꯅꯛꯅ, "ꯍꯩꯃꯥ, ꯀꯩꯗꯧꯔꯤ ꯊꯣꯏꯕ? ꯉꯜꯂꯤꯅ ꯉꯁꯤꯗꯤ ꯍꯜꯂꯛꯄ?" "ꯍꯣꯏ, ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ." ꯕꯦꯅꯤꯇꯥ ꯍꯧꯒꯠꯇꯨꯅ ꯂꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ, "ꯅꯁꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ? ꯗꯣꯛꯇꯔꯗ ꯆꯪꯂꯒ ꯌꯦꯡꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ?" ꯂꯟꯊꯣꯏꯕ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯗꯨꯅ ꯅꯣꯛꯂꯗꯨꯅ, "ꯅꯦ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ. ꯏꯁꯥꯁꯤ ꯈꯔ ꯁꯣꯟꯊꯕ, ꯑꯗꯨꯒꯤꯅꯤ. ꯆꯪꯉꯨ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ. ꯅꯦꯅꯦꯅ ꯁꯪꯒꯣꯝ ꯁꯦꯝꯂꯛꯑꯒꯦ." "ꯁꯦꯝꯂꯨꯔꯅꯨ, ꯊꯛꯅꯤꯡꯗ꯭ꯔꯦ. ꯍꯣꯔꯦꯟ ꯊꯛꯅꯤꯡꯂꯒ ꯍꯥꯏꯔꯛꯑꯒꯦ." "ꯍꯣ ꯍꯣ, ꯆꯪꯉꯨ ꯆꯪꯉꯨ." ꯕꯦꯅꯤꯇꯥ ꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯛꯂꯤ, "ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯋꯥꯔꯁꯤ ꯐꯥꯎꯕꯅꯦ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯅꯤꯡꯕ ꯐꯥꯎꯗꯕ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯅ?" "ꯄꯥꯈꯪꯅꯤ ꯍꯥꯏꯁꯦ ꯃꯃꯤꯡꯇ ꯉꯥꯏꯔꯕꯅꯤ. ꯅꯣꯡꯇ ꯃꯅꯤꯡꯇꯝꯅ ꯀꯣꯏꯖꯕ ꯂꯥꯡꯖꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕ ꯍꯥꯏꯗꯣ ꯐꯪꯖꯗ꯭ꯔꯕꯅꯦ ꯇꯧꯔꯤꯁꯦ." ꯀꯨꯃꯥꯔꯗ ꯂꯥꯎꯔꯛꯂꯤ, "ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯍꯥ?" ꯕꯦꯅꯤꯇꯥ ꯈꯨꯝꯒꯦ ꯇꯧꯕꯗ ꯂꯟꯊꯣꯏꯕꯅ, "ꯅꯦ, ꯑꯩ ꯀꯩꯁꯨ ꯋꯥꯗꯦ. ꯅꯣꯡ ꯐꯥꯗꯣꯛ ꯉꯟꯅ ꯍꯜꯂꯛꯄꯅꯦ, ꯌꯨꯝꯗ ꯄꯣꯊꯥꯒꯦꯅ." "ꯐꯔꯦ ꯐꯔꯦ, ꯀꯥꯔꯣ ꯀꯥꯔꯣ ꯅꯪꯒꯤ ꯀꯥꯗ." ꯂꯟꯊꯣꯏꯕ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ꯫ ꯔꯥꯙꯦꯅ, "ꯕꯦꯅꯤꯇꯥ." "ꯏꯃꯥ, ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯃꯁꯥ ꯈꯔ ꯁꯣꯟꯊꯩꯅ ꯍꯥꯏꯌꯦ." "ꯑꯗꯨꯗꯤ ꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯌꯨꯗꯅ ꯆꯥꯅꯕꯗꯣ." "ꯌꯥꯗꯦ, ꯆꯥꯅꯤꯡꯗꯦꯅ ꯍꯥꯏ." "ꯏꯁꯨꯁꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯋꯥꯖꯔꯕꯅꯤ. ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯕꯒꯤꯅꯦ ꯀꯣꯏꯊꯣꯛꯄ ꯂꯪꯊꯣꯛꯄꯁꯨ ꯐꯪꯗ꯭ꯔꯤꯗꯣ ꯃꯥꯒꯤ ꯊꯕꯛꯁꯤꯅ." "ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯃꯥ. ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯍꯦꯛ ꯂꯩꯇꯦꯗꯣ." ꯁꯨꯖꯥꯇꯥꯅ, "ꯃꯥꯃꯥ, ꯀꯩꯗꯧꯕꯒꯤ ꯃꯥꯃꯅ ꯇꯧꯗꯣꯏꯅꯣ? ꯑꯍꯟ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯇꯧꯖꯁꯅꯤ. ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛ ꯋꯥꯔꯛꯂꯕꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯣ. ꯃꯃꯥꯡꯗ ꯋꯥꯈꯤꯕꯒꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯕꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯃꯥꯃꯥ." ꯀꯨꯃꯥꯔꯗꯨ ꯅꯣꯛꯂꯛꯂꯤ꯫ ꯔꯥꯙꯦꯅ, "ꯑꯗꯨꯕꯨ ꯍꯥꯏꯕ, ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯅꯤꯅ ꯊꯣꯏꯕꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕ ꯌꯥꯏꯗꯅ." "ꯏꯃꯥ, ꯑꯩꯁꯦ ꯐꯖꯅ ꯁꯨꯍꯟꯅꯤꯡꯕ ꯖꯥꯠꯅꯤꯀꯣ." ꯔꯥꯙꯦꯗꯨ ꯉꯛꯅ, "ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯅꯪꯒꯤꯗꯨꯗꯤ? ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯃꯇꯦꯡ ꯂꯧ ꯍꯥꯏꯕꯗ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯇꯦꯡ ꯄꯥꯡꯉꯨꯗ ꯍꯥꯏ." ꯔꯥꯙꯦꯗꯨ ꯁꯥꯎꯔꯛꯀ ꯍꯥꯏꯔꯛꯂꯤ, "ꯍꯩ, ꯄꯣꯠꯁꯦ ꯂꯧꯒꯦꯔꯥ ꯍꯥꯏꯕꯒ ꯊꯣꯛ ꯄꯤꯁꯤꯟꯕꯒꯅꯦ ꯈꯦꯠꯅꯕꯅꯤꯅꯦ ꯍꯩ." "ꯍꯣꯏ ꯍꯣꯏ, ꯅꯨꯡꯇꯤꯒꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯃꯔꯩ ꯍꯦꯛꯇ ꯌꯦꯠꯅꯩ. ꯑꯩꯅ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯈ꯭ꯔꯒꯦ?" "ꯑꯣ, ꯌꯥꯔꯦ ꯇꯣꯛꯅꯔꯣ. ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯐꯤꯂꯝ ꯂꯣꯏꯗꯧꯔꯦ, ꯌꯦꯡꯍꯧꯔꯣ." "ꯏꯃꯧꯗꯅꯤ ꯑꯩꯕꯨ ꯋꯥꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯦ." ꯔꯥꯙꯦ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯂꯛꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯕꯤꯅꯤꯇꯥꯅ, "ꯑꯩ ꯆꯥ ꯊꯥꯡꯒꯠꯂꯨꯔꯒꯦ." "ꯅꯦ, ꯑꯩ ꯂꯣꯟꯒꯦ ꯉꯁꯤꯗꯤ." "ꯍꯩ, ꯌꯥꯗꯦ. ꯑꯗꯨꯝ ꯐꯤꯂꯝꯗꯣ ꯌꯦꯡꯂꯝꯃꯣ. ꯅꯦꯅꯦ ꯂꯣꯜꯂꯨꯔꯒꯦ." "ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯣ?" ꯁꯨꯖꯥꯇꯥꯁꯨ ꯅꯣꯛꯂꯛꯂꯤ꯫ ꯕꯤꯅꯤꯇꯥꯁꯨ ꯅꯣꯛꯁꯤꯜꯂꯝꯂꯤ, ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕ ꯋꯥ ꯀꯌా ꯉꯥꯡꯗꯦ꯫ ꯁꯥꯎꯔꯛꯂꯕꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗ ꯃꯁꯥꯕꯨ ꯍꯦꯛꯇꯃꯛ ꯆꯩꯅꯕꯤꯖꯩ꯫ ꯑꯗꯨꯅ ꯃꯥꯕꯨ ꯁꯥꯎꯕ ꯌꯥꯕ ꯋꯥ ꯀꯅꯥꯁꯨ ꯏꯃꯨꯡꯁꯤꯗ ꯍꯥꯏꯅꯗꯦ꯫
Mana yadraba kanasu karisu haiba ngamde. Adubu machigi aningba apambada karisu yete. Yamluna khanje. Nongma numidang amane imong puna chak chari ngai radena. Hai, Sujata. Sujata su chak chana jana. Bobok. Nangso chahido yam silakle. Nupina chahi sum yam silaklabadine afaboy dido. Sujata do tapna mabok tiang lagli. Rade makata ragli. Bok na haining libase karino khanglam lani do. Ibungo yaisagi ahan sing naluhong base tapthaba pahamdine. Bok. Nakoy nasa su khangna jare. Masida nang napamli base karino. Bok di luhong base thujin ba pamli ne. Binita sutap na. Ibema bok na haisay bani. Nupina chahi yam silaklabadine pataba yam lakani yung paan bada. Ne, bok, ay supom na maghangi. Aduga nang naluhong base taptanang liba na karike. Sujata nan thaduna damin chak jari balan thoy bada yeng laga hairagli. Ay khoy thoy base hana luhong nase. Aduga iluhong lagi. Rade Binita Kumar jari ba jak lep laga wadi ngangde lan thoy bada yeng nagli. Lan thoy mo mamainon kalak bada uri makoy marina mawa mo na yeng tuna layram bado. Masungang na hairagli. O, kaino? Ay nahawja hayo da hawja ba? Kori hai krage. Nachisi chahi yam sila yung pa na mataw sin haibani. Nang hana luhong laba mato mahong na nina haiba adun nida. Lantoy bangag na machiri yung nagli. Asang manahay si nang hong dadi ay siyong laroy. Pangno da ba po di kaidarong da anam tando na pangno po na rida wani. Siri pang buyay da na tayo ba? Jita. Ako'y tayo ba na buyara pa di jita ki apa masimadi tungan buyay da na ipuwa na. Sige matang sidi ay di na chigi machang dalay rehe. Ay so. Asihain do na radeso makoto haifet katanggalagli. Binita na. Taway budi mong se jambi na ba langbi na ba miwali. Mi henggadan ki haiba si so ako'y gitoy bagi kutalag da. Lantay ba manebo mamilaw thorak lagay yung lagli. Sing hek haira pa da. Ay so iso no pipami ni he iso thoy bagi. Wafam si dalan thoy ba amok kehena mamito sangtok laga mabok tiang nagli. Hay, kay mit ing no da ba? Ako'y nabaw ni basi nga si ne nang nalay na pibang nga mangagtan. Ado na ne, dali ba ni pang na ba? Jeta. Thoy ba? Bok. Nanggi, kang non jabi, nung sinajabi galay bro. Lan thoy ba, mamit law thok to na yung nagli, wadi ngang de. Binita na. Lay traga na, ako'y noy natirage. Tangay pa na ne, nachige damag, nang long da bayan da ba ni ko? Maramdi. Maramdi, nachisi, chahi kontra helin he. Lan thoy ba ngayak damin ne, aduga hairagli. Ay nupitiroy. Wado hairam laga, makot hamdog to na, magi ka na kakat kre. Bakoy maridi yung na doon na layhauri. Lantoy mamagi kada damin mamit ocean doon na wakal daw doon na ung laga pamli. Ngahaki mato Sujata lantoy bagi kada jang nagli. Sujata pamong na pamtaragli aduga tap na gawragli. Tay ba? Lantoy ba mamit tam na pang thoragli. Kay doragay kumdrade sorry ra. Saudi. Sorry ni kangi ngasay wakar harbagi nadra. Jeda ay Saudi. Aduga ay nagawad kumdre ba? Jeda. How? Jeda lahong na matawra si. Sujata na fitaragli. Ay nahay si asing ba ni? Hoy, ado nang hanay hong din. Nabitawrang tawro do di. Lantoy badab na majigi makoto pa shindo na. Jeda, madu di haigan. Ay yung palaroy. Sujata nung ay na hairagli. Dahil ba, Jeda wahaygi. Manadaw. Haukiba thawdo karana punsise hektaloy silagi khanba siyade kanagumba modane kahalamba hongalamba thamoise nongmade pomna manghonghamba ngamba ama soidana nangi punsina langkini mahagdo nangna thiga dawni kari kanane haukiba punsina layman ohendana thambodode pomna magdoiduna so aina pithiba de pamde Sujata sausina dun hairagli adude pare aishum palaroy Jeda Nangga hujigi punsibo o hinba ngambi nang mumiko kudeng tung induna kushin sena bangambi kana gumi mahagtuna ne yum sida lagdru mamakhaine aisu yum sida thadukuna subra chaloy wadu hairam nangka sausina na kaduda ki thokri lan thoiba majebo kongduna lehauri Sujata ta sinande jatkri asam nei mongsida lan thoiba da lohong na bawana tana adai kari so hai khedre
ꯃꯆꯦꯒꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒ ꯃꯥꯁꯨ ꯐꯅ ꯊꯦꯝꯗꯨꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯟꯊꯣꯏꯕꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯋꯤꯄꯔꯒꯤ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡ 10 ꯄꯥꯁ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯒꯗꯕꯅꯤ ꯂꯟꯊꯣꯏꯕꯒꯤ ꯑꯣꯐꯤꯁ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯊꯕꯛ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯣꯐꯤꯁꯇꯨꯗ ꯊꯕꯛ ꯇꯧꯕ ꯐꯪꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯥꯛꯂꯤ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯊꯕꯛ ꯐꯪꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯍꯧꯔꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤ ꯅꯨꯡꯁꯤꯗ ꯑꯣꯐꯤꯁ ꯑꯁꯤ ꯂꯟꯊꯣꯏꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯖꯔꯤ ꯑꯁꯨꯝꯅ ꯀꯦꯟꯗꯤꯗꯦꯠ ꯃꯊꯪ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯒꯤ ꯇꯔꯟ ꯌꯧꯔꯛꯂꯤ ꯅꯨꯡꯁꯤ ꯈꯔꯗꯤ ꯄꯥꯈꯠꯂꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯥꯏꯜ ꯑꯗꯨ ꯃꯈꯣꯏꯅ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ May I come in, sir? Yes, come in. Thank you, sir. ꯐꯝꯕꯤꯌꯨ ꯅꯨꯡꯁꯤꯗꯨ ꯇꯞꯅ ꯐꯝꯊꯩ ꯃꯦꯅꯦꯖꯔꯗꯨꯅ ꯗꯣꯀꯨꯃꯦꯟꯁꯇꯨ ꯅꯨꯡꯁꯤ ꯌꯥꯝ ꯐꯤꯡꯅ ꯁꯤꯗ ꯂꯩꯔꯤ ꯁꯥꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯏꯜꯗꯨ ꯄꯤꯔꯤ ꯃꯦꯅꯦꯖꯔꯅ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯕ ꯂꯟꯊꯣꯏꯕꯗꯨ ꯊꯧꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯆꯪꯗꯨꯅ ꯐꯝꯊꯩ ꯅꯨꯡꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯡꯗ ꯐꯝꯊꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕ ꯎꯕꯗ ꯃꯥꯒ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕꯒꯨꯝ ꯑꯃ ꯇꯧꯏ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯅꯤꯡꯁꯤꯡꯂꯤ ꯂꯟꯊꯣꯏꯕꯁꯨ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯅꯨꯡꯁꯤꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯟꯊꯣꯏꯕ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯦꯅꯦꯖꯔꯗꯨꯅ ꯃꯤꯁ ꯅꯨꯡꯁꯤ ꯎꯪꯂꯤꯉꯩ ꯈꯨꯝꯍꯧꯗ꯭ꯔꯤ ꯂꯟꯊꯣꯏꯕ ꯃꯈꯣꯜꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯤ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗꯒꯤ ꯐꯥꯏꯜꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯤ ꯅꯨꯡꯁꯤ ꯍꯥꯏꯕ꯭ꯔ ꯃꯤꯡꯗꯣ ꯅꯨꯡꯁꯤ ꯃꯁꯤꯗꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯦꯅꯦꯖꯔꯗ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯒ ꯃꯥꯕꯨ ꯈꯣꯟ ꯀꯂꯞꯅ ꯀꯧꯔꯛꯄ ꯑꯗꯨꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯨꯅ ꯈꯪꯂꯤ ꯃꯃꯤꯠ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯈꯞꯂꯤ ꯑꯗꯨꯒ ꯂꯟꯊꯣꯏꯕꯗꯁꯨ ꯀꯤꯔꯞ ꯇꯧꯅ ꯌꯦꯡꯂꯤ ꯂꯟꯊꯣꯏꯕꯁꯨ ꯁꯥꯎꯅ ꯀꯔꯤꯅꯣ ꯃꯐꯝꯁꯤꯗ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯎꯪꯗꯨꯅ ꯐꯝꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯂꯤ ꯅꯨꯡꯁꯤꯗ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯟꯊꯗꯨꯅ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯂꯤ ꯃꯦꯅꯦꯖꯔꯗꯨꯅ ꯁꯥꯔ ꯑꯗꯨꯅ ꯇꯧꯈꯤꯅꯨ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯟꯊꯣꯏꯕ ꯃꯦꯅꯦꯖꯔꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯄꯤꯁꯨꯝ ꯁꯣꯛꯂꯗꯨꯅ ꯈꯣꯟ ꯋꯥꯎꯔꯞ ꯍꯥꯏꯔꯛꯂꯤ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯑꯁꯣꯟꯕ ꯎꯠꯄ ꯂꯥꯛꯂꯕ꯭ꯔꯥ ꯀꯞꯁꯤꯟꯅꯔꯒ ꯅꯄꯤ ꯇꯥꯁꯤꯟꯅꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯕꯛ ꯁꯥꯄꯤꯔꯛꯂꯅꯤ ꯁꯤꯔꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯁꯣꯔꯤ ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯅꯨꯡꯁꯤ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ ꯃꯈꯣꯜ ꯊꯣꯛꯇ ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯀꯣꯛ ꯍꯥꯏꯖꯔꯛꯂꯤ ꯅꯨꯡꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕ ꯑꯀꯤꯕ ꯄꯥꯈꯠꯄ ꯌꯥꯅꯗꯨꯅ ꯀꯞꯆꯕꯅꯤ ꯅꯨꯡꯁꯤ ꯊꯣꯛꯈꯤꯁꯤ ꯀꯗꯥꯏ ꯐꯝꯈꯤꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯈꯨꯠ ꯅꯣꯏꯗꯨꯅ ꯐꯝꯂꯤ ꯃꯦꯅꯦꯖꯔꯗꯨꯅ ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯉꯛꯄꯁꯨ ꯄꯣꯛꯂꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯂꯥꯛꯄ ꯑꯃꯅ ꯀꯔꯝꯅ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯒꯅꯤ ꯈꯪꯗꯕ ꯃꯤꯀꯤꯊꯤ ꯅꯪꯅ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯒ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯞꯇꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯁ ꯌꯥꯎꯕ ꯐꯥꯏꯜ ꯑꯗꯨꯗꯤ ꯂꯟꯊꯣꯏꯕꯅ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯂꯟꯊꯣꯏꯕ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯐꯨꯔꯤꯠꯀꯤ ꯀꯂꯔ ꯕꯦꯟ ꯑꯗꯨ ꯀꯨꯗꯥꯝ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯒꯤ ꯃꯇꯧ ꯎꯠꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯦꯅꯦꯖꯔꯗꯨꯁꯨ ꯇꯞꯅ ꯁꯥꯔ ꯂꯟꯊꯣꯏꯕꯗ ꯈꯨꯝꯂꯛꯇꯦ ꯃꯦꯅꯦꯖꯔꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯁꯥꯔ ꯂꯟꯊꯣꯏꯕ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯂꯟꯊꯣꯏꯕ ꯔꯨꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯅꯦꯖꯔ ꯑꯗꯨꯗꯤ ꯏꯉꯛꯉꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯃꯃꯩ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤꯕꯁꯦ ꯂꯥꯜꯂꯕ꯭ꯔꯣ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯍꯤꯡꯕꯁꯤꯅ ꯀꯅꯥꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯅꯅꯥꯛꯇ ꯊꯝꯕꯤꯔꯣꯒꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯦꯟꯗꯅ ꯅꯤꯟꯗꯥ ꯇꯧꯖꯗꯨꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯅ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ ꯂꯟꯊꯣꯏꯕꯁꯨ ꯌꯥꯝ ꯍꯩꯅꯤꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯟꯊꯣꯏꯕꯒꯤ ꯍꯦꯕꯤꯠ ꯑꯣꯏꯔꯕꯅꯤ ꯎꯪꯗꯨꯅ ꯂꯩꯕ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯅꯥꯏꯇꯣꯝ ꯂꯩꯕꯅ ꯄꯦꯟꯖꯕ ꯂꯟꯊꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯁꯨꯖꯇꯥꯅ ꯍꯔꯥꯎꯅ ꯊꯣꯏꯕ ꯂꯟꯊꯣꯏꯕ ꯈꯣꯟ ꯀꯜꯂ ꯁꯧꯔꯞ ꯍꯥꯏꯔꯛꯂꯤ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ
Within 7 days manungda ay yumsida nupi soidana purakani. Maram aduna luhongbagi wafamse matamdu yautriba phawbadai karisu kanasu palakpa yaroi. Wado hairamlanga magi kana sauna pengna kakre. Sujata mabok radi mane binita mama kumar ngagna mamin mana jab yungduna liapduna yengduna leihawri. Hai angang si thabang mapamda sauna boya wajalo. Thengnariba uribase chap mane kamain khangduino ina. Abi da hanguni hei. Ai kaurage ba ngahan kai kamana deba. Wado hairamlanga thokre. Abi shitung da mangda yum aduda changminarakli radhena. Abiya kari haige ba Bokse lanthoibagi matangda wahangge tawani ne hoi hangmabo ngasi office da kari torukpa yauge bok aisu khangde manungda chengludre ngasi de aisu khalene ngasi de ngahan khaiga manade kaidawra jano na adudi kaidawu yawra jano asugam sawrisi ba akhoi kanamda luhangbagi wase mangona panganu ko khangde da tawrisi ne luhangbagi wapamdu da sawbudi mande da Karigamo wafam amade soidana leiromgadaba male aidi. Aduni aishu khalinine. Amabu oire. Luhangbagi wafamdutine balukinuko. Hoi. Matam khara yengkhise. Mana haiba numittu phawbade. Phare yenglase. Asumna sanariba warise khonjal piktharanga ngangnariba warini. Lanthoiba sauna mangi kada changlaklaga makuna pairakpa phailado lakdana langni phamungda. Nungsa sor puina holi. Mage forehead aduso sauna below togli majinda soli. Aibo adu kya mosidaba phayingo. Aina kidogi habado. Lanthoibagi wakhalduda mana wangang ninge dasinadana jatkre haibasidani mana sauribado. Lanthoiba masasu khangjade maram leita nungsibu obada aduk sauningniba. Lanthoibada phone lawtokna call tawri manager na. Hello sir. Manager ngasai ge thabak do nungsibu khalu. Ado sir magi fajana interview su tahaude. Karamba minu habaso muna khanghaude. Yare aina haribasini. Ado bu sir yare ai thame. Asi haiduna call du kakli. Lanthoibana haibadagi thabak adoso nungsibu khanki. Interview nungan bada nungsibu thabak khalle haiduna phone tawduna masara khangali. Nungsi tasena thabak ado paisa ge khalurabade yamna pamlami. Adubu lanthoibagi khalakpa matamdadi mahak akiba poklami. Thabak phangni haibagi nungaifam khanglamde. Nungsibu thabak join tawurnaba manager na office ta kaurami. Adubu nungsi manager da hainaraga thabak ase tawjararoi haiduna haidorakni. Manager aduda hairaba matamda manager dona aduri ekhoina lepa ngamde. Sir lanthoibagi ayaba malawdragadi nungsi ge documents singso sarna paikhibani. Nungsi wadu tabada hena pakhali matomda pokningduda khanjari. Ai loredana kamai tawne